Manipur Assembly mi from ngasi supplementary grant on lupa koti lishing ahum chahunga subna nipan lakh kuntramathoi ki senfam pass tawtre. Hengang police station ki manung chanba hengang laikha madi mongjam gallo na badlaw ko na mada pakhangama sidu na lairamne. Masung Kuntaret Suba Governors Cup Invitational Men's Polo Tournament MPSCC Budok Tangzing Polo Club amadi X Polo Club Mai Pakre. Mayam bukurum zariya dom yang guru Impact News ni ay kaidem jentazin na Prime Time Manipuri News Bulletin da hausi pungja si faw gamer papaw sing mayam da pizari. Taramathoi Suba Manipur Legislative Assembly ki ahanba mifam gi ngasi ani Suba numita English ani ga taraga turuk taraga teret ki oina demand for supplementary grant lupa koti lishing ahum sahunga sumna nipan la kuntramathoi pass tawkre. Loina English ani ga taraga teret taraga nipan senba chahi gi oina lupa koti lishing ahum chanipan kunga nipan la kuntramathoi lising marfu tara chatruka humpu ga teret ki vote account ki senfam ngasi pass tawkre. Ngasigi mifamadu da Chief Minister Nong Thongbam Birena Pukhat Kiba tongan ba demand sing adu pass tawbuta ayaba pire haina opposition leader oiriba Okram Ibobina Fongdoki. Loinana supplementary demand sing asi maru oina employees singi tolop pinaba amadi central sponsor scheme singi thabak loishinbada yumpham oibada ka henna khananingai leite maramaduna pass tawbuda ayaba pire haiki. Opposition leader Okram Ibobina Makhatana haikibada miyam gi chakpat khongthang gi damak afaba opposition ama oigani haikiba adu ngakna chatpa oina hauzik loishindana leiriba capital project amadi special plan assistance ki makhada paikhat kiba thabak sing tongan be scheme amadi project sing loishinnaba anoba government asina hotnabiu haiki maru oina civil secretariat amadi major irrigation project oriba Thawal dam amadi dolai thabi project asi ahanba oina loishin hanningbagi apamba adu phongdokladuna chief minister gi pukning chingsinki Nakalamromda opposition da Lairiba Wangkem Assembly constituency ki MLA Kaisha Megha Chandrana Congress party da gi karakwa mihut ama BJP da government semba yauriba sigi matang da opposition party ki MLA Tarana punna shahid tawduna aiba che oina speaker da pishin khrabasu hiramasigi matang da speaker ki maikai da gi reply amatta phangdaba sida penda ba phongdoki loina madugi paukhum oina speaker na hiramadugi matang da yangsinba haure haina paukhum piki Hengang police station ki manung chanba hengang laikha amadi mongjam galona ba laukon amada pakhangama siduna leiram leikhidra nupa adugi maming sapam ranjit atopumaming amuba hak masagi chahi kunu manga sure apopugi ming sapam iboyam kawi hengang police station ki manung chan na leiba hengang awang leikai dagini mishies ki matang the impact news na fangba pawda sapam ranjit hairiba miyo esi chahi ani hum lom gi mamang dagi achan mingai da leiba Tayanjam Kennedy kauba miyoi amagi tractor driver oiduna Kennedy gi yumda leirakibani ngasi ayu angan bada walking chatpa miyoi singna asiba hakchang adu thengnarakibani mahakna siduna leiramliba laukon adudagi makha pangna meter manga taruk lom chatlaga lambi mapanda e amadi mahaki sandal jura taramki ngasiba sigi yet thangba kok amadi pisumgi sarukta athoba potsak amana lenbagi ins ahum mari lom sangna mafam ahum amadi mangak samda belt na laksinduna leirami Nakalamromda misesi gi matangda JC ama semduna miyam gi mifam ama hingang awang leikai da leiba The Scientific AIDS Youth Association gi ground da pangthokre JCC gi co-convener Tondang na phongdorpada mihat thina hatlam laba misesi da chenaba miyoi sing atuba matamda puthoknaba assembly constituency gi mihut oibata natana chief minister oriba Nong Thongbam Birenda memorandum pishinduna takselagani mihat asida chenaba miyoi sing puthoktriba fawba asiba hakchang laukhiroi haiki loinana misesi gi matangda makhata na wahang pahong chathanaba Kennedy amadi mahakki loinabi abema hengang police station na lokhatkre Kennedy akhona hange kamai tawno ha kanda magi gari puraga ngarang nungdang chak chanu ne na hingang de sakhi haire chumme adi de hingang de sula ame haire hingang soida mamana bakara aduga hangre haire adu Kennedy na adudagi hale aduga phamungda tungre na khale ngak leraga mamana ba hunga mung thokre na mainu pina haisineba aduga Kennedy masadi tumaga leisineba hairiba mamana ba ahum thokre ji Kennedy gi nupina hairabnina Kennedy gi nupina mi humje khangmam thoeba aduna khoi Kennedy gi matei manawna asengba se nihat base thina halamba yamna mong ta dana pakhang amabu aduga khulla sigi ju atu phawa ngang
हिंगनबु लाफमदा मा ममा लेत्रबनी अदुगी अंगांग मा हलम बसे खोय नुंगाइते दुन अचुंब पुथोकपियो हाइदुना खोय हुजी जे सेमजरे कक्चिंग पुलिस स्टेशन की मनुंग चनबा इरेंगबन खुलदा थासगी हौखिबा तरागा मापनदा पुखरी मदगी सीना फंख्रबी लाइटोन जम सना लेम्बीगा नुंगसी मरी लेनरंबनी हाइबा थौबाल अवांग लेकाइदगी देवलाल कौबा मियोय पुलिसना फागतख्रे मिसीसगी मायोक्ता सेंखिबा जेसीना मिसीसगी अचुंबा मरी मखोंग ngasi numit yungba matung fawuda puthokpa ngamdrabadi akanba khongjang sangsilagani haina phongdokre Manipur Press Club ta Paumi Singh Unabada JCC ki convener Laiton Jam Jatishor na MCC ki matang da Chief Minister da memorandum ama pisin kre MCC ki achumba puthokri ba makhai laikidrabi gi hakchang laukhiroi haina phongdroki Mabu khaliba mabu sialamiba aduga magi akogi naupurami besigi mapa kanano sakano puthokpio mama da matamda hojiki debala laiba nupasda ai parikha loi ba yum palani hairame imung manung khangdabagi matang sida khoi mamaga mapaga police station da hoji kokhalaga wa hangi adu mama na ngasai haibada tha ahum muki mamang si ma ki men slap khitna masi kano tawgi doctor sanna bana arrangement amri tawbani hai aduna tana ma khangba laiten hairi aduga maga singna ba nupa ama hoji debrajana thobal lagi UNACO da tabak tawba angang ama pharaga lokapta le hori hoji Combined Force की टीम सिंगना बिष्णुपुर डिस्ट्रिक्ट की तोंगान बा मफम सिंगदगी प्रीपाक प्रो की कैडर अमामसुंग प्रीपाक की कैडर अनि फागत पंगमख्रे प्रीपाक प्रो की कैडर असि थासगी तांग तरगा निपान दा बिष्णुपुर डिस्ट्रिक्ट पुलिस कमांडो अमसुंग जेन के राइफल्स की अपुनबा टीम ना कैनौ थोंखादगी फाबनी फारब कैडर अदुदी लंगथबाल कुंजा मखालेकाइदगी थौनाउजम याइमा सिंह अतोपमिंग निंगजबा चही कुंट्राग मरी सुरे प्रीपाक की कैडर अनि अदुना थासगी तांग कुंदा मोइरांगी क्वाक्टा थिंगेल लेकाय अमसुंग निंगथौखोंग ममांग लेकाइदगी डिस्ट्रिक्ट पुलिस कमांडो अमसुंग चांबग हुंपुमंगा सुबा टेरिटोरियल आर्मी की अपुनबा टीम अमना फाबनी फारब कैडर अदुदी हाइसनाम सूरज सिंह अतोपमिंग Thaibong Jau Chahi Kun Amadi Oinam Chandrakumar Singh Atopaming Rocky Chahi Nifu Sure Faraba Kadar Singh Asigi Matakta Bishnupur Police Station Amasung Moirang Police Station the case Lokotpaga Loinana Makatana Wahong Pahong Chathari Amoromda Haukiba March Taraga Tareta Imphal West District Police Commando na Fare Hariba Kangembam Inau Atopaming Kayum Atop Masagi Chahi Nifu Suraba Apokpa case Shyam Kumar Atoma Nipamacha Laifang Kumbi Ishing Chaibi Hausina Singzamai Chingama Kong Chongtham Laikai the Laiba Myoyasi Mayumakai Pandana RPF Amadi Masigi Lami Shanglup PLA Dagi Potha Kraba Myoini Haina Lona Think Kraba Lalolop RPF ki Assistant Publicity Secretary Bangkim na Cherolamada Sengtorokli India da Mangzil Thana Telecommunication Service ki thabak tawriba company Vodafone India ki Supernet 4G service Manipur da su ngasidagi chalaiba hokre company asigi Supernet 4G service adu North AOC da laiba Hotel Imphal da Manipur ki governor Najma Haptulana hokdoki Vodafone India na sinduna makhoi ki Supernet 4G service hokdokpu ki pangthokiba thauramadu da Manipur government ki civil amadi police ki makok thongbo official singsu saruyaki Taramadu da Vodafone India Assam and amadi Northeast ki business Head Nidhi Loriana service asina pigadaba kanagadaba sing miyam da khanganki Nidhi na Manipur khakta da telecommunication gi mafam fagatnaba Vodafone na lupa koti marfutaraga humdoi thadari haiki Ngasidagi chalaiba hokhiba service asida mamal hongna lupa nipan na 30 MB data fangbadagi hauraga lupa chamapal ga marfutaraga mapan na 22 GB data fangba fawba yauri Data balance da natana Vodafone Play da tha ohum lemna cinema yengba ishai tabana chingba atopa kanaba kaya su piri Manipur da Vodafone ge retailer oidana business tawriba miyoi kaya masu thauramadu da sarukaki Board of Secondary Education Manipur Board Semna Loba Chahi Asigi Class 10 ge exam center kaya da deshangi volunteer na koina chatuna yangsalubada aranba pambai seasonaduna exam thahlamba center kaya thengna rakre hairi maru oina Wangoi Higher Secondary School Kumbi High School Lamding High School New Idol High School ge center singda paknana nataba pambai seasonaramba desamgi team na thengna rakhi haina desamna thadrokpa cherolamada phongdorkli asigumba mong maril naidaba center asida duty tariba OC amasung invigilator singna masak khangna tawbiu asiguma thawong asibu makhatana chatharabadi exam OC amasung invigilator gi maming media gi khuthang da miyam da khangan gani haina cherol asina makhatari Naharol Sahitya Premi Samiti Imphal na sinduna ahanba oina Sahitya Nainarol da TS Elliot ki
Khudol haiba team the lecture ama pangthokre Professor Nongmaithem Tombi Singna kachaba chahi ahum Khudingi oina pangthokodariba lecture asigi ahanba saruk oina Manipur University of Culture gi Vice Chancellor Professor Naurem Khogendrana TS Elliot Amadi Sahitya Nainarol haiba team the lecture piki Palace Compound laiba Lamyan Masanglen da pangthokiba thoramadu da Jain Manipur Dance Academy gi Director L Upendro yauna lamdamasigi aiba aibi Amadi Mahiroi Kayana saruk yaki Lecture program asigi makhataba sarukta mapan lamdagi saknairaba literary figure kaya yaw hannaba pandam thamli haina Professor Nongmaithem Tombina phongdoki Western literary criticism koi khangde yadre Indian ki aesthetics khangde yadre Manipur ki khangdaba yadre ahum sigi isil si ayu ji khanjiri si hariba literary criticism ahum ji punna naindarba matung sida Manipur literature ki masak si lepang ngamgani karino akhoi goi ba aesthetics amisi yawriba pot amayam yawriba adan haiba tradition ahum che Masih kamaina naina deke naharunda young critics, young scholars, young learners mayanda masih ki inot amakap masih ki kaligobe awareness makap pineda naina somitida haiba lecture si kachabani Ministry of Culture gi Makhada Sangeet Natak Academy New Delhi na Jawaharlal Nehru Manipur Dance Academy Imphal amadi Manipur University ga khusamnaduna ngasidagi tha asigi kungataruk fawba pangthokadaba Nrittaya Saranchna haina mingthonba Festival of Choreographic Works Palace Compound laiba Chandrakiti Auditorium da hawdokre Numit mangani chathagadaba festival asida India gi maming leiraba choreographer taragani thoina direction piba play taragani thoi saruk yari Ngasi ahoba numita Kolkata gi maming leiraba choreographer Shaimila Biswasna direction piba Trivit amadi Manipuri gi leikidraba saknairaba choreographer Rajkumar Priyo Gopal Sanana direction piba kaibu kaweba utki I request Srimati Helena Acharya to Thank you. Taramathoi Suba Manipur Legislative Assembly Mikhalda Kun Langthabal Assembly Constituency ki anirak suba oina karaktuna BJP na luchingba laingakta Cabinet Minister ama oina yaurakpada Manipur Library Association Malana Cherol amada nungaiba phungtorokli Kashamtong Assembly Constituency ki oina National Food Security A ki makhada tha manga gi cheng godown da gi chingthoktuna miyamda phangan ki agent singna aranba tawkhiba leite haina Kashamtong Kendra Fair Price Shop Agent Association na sengdorokli Ngasi fongba paukche amadi local TV channel singda Kashamtong Kendra gi manung channa Imphal Municipal Council gi ward number 32 gi oinam Romeo na Kendra sigi phangpham thokpa cheng sing agent singna manaraga Yonthokre hairiba adu yumpham yaudaba wafamni haina Kashamtong Kendra Fair Price Soap Agent Association gi member Ningombam Jayantana ngasi Kendra sigi hanagi MLA Laishom Ibomchagi yumda Paumi singa unabam da phongdoki mahakna hai September dagi January tha fawbugi punna tha manga gi cheng sing thoki amadi hairiba tha manga gi cheng sing adu April tha dagi August tha fawbugi oina miyam da yen thoki loinana Kendra sigi kerosene tha ama ani dagi henna yende hairiba adu aranba wafamni hairiba wafam sing asigi marik chumba Warol Singh Department da hanglaga khangani haiki Manipur da napsaji April thadai chanaba hograga su September thadagi aikoi department sing koi godown sing do hobusna mangarak dokjagre ad lemori basing sidi aikoi yu thagat kibsu leitri aduga aikoi sing kibsu kaim leitri godown lei brand department kanu to kor kibai transport da koi contractor kariga department sing tor kanela sabsabi report ma makoi tagi lobinaba ai haijage kerosene di problem yam lei maram di kai gunam tamda cheng di godown amakatang sing thokpanina kerosene gi di pam ahum mai tasale matam amata du pidaba matam pidaba nga sai sing thokpi matam sisu Manadabanina masiri problem khat lege adubu September tha phawgidi go singthopol logre April May June July August September ha tha taruk ni tha taruk in thokra batu samana ahum mai tang yen thoki ha sima masing pura punglan la la famani department record loi leba ngatani Haukiba tang taraga tarettagi Haukiba Board of Secondary Education Manipur na Lobo High School Living Certificate SSLC gi ngasi nin chanba
numit fawda apunba iraipa ki mahiroi sinpang loop aims na exam center singda koina chatuna yengbada thokaning da thodok thoklamba thengnarakte adubu government ki school fibam chadaba kayadi thengnar e haina aims na thadrok cherolama da khagalali Matang sa the break amalog sige Manipuram di malang itungan tungan ba ipaw single na ekoi break di game tun hanjar ke impact news meeting ta dun review break mitung na mayamo mo kana taram nok chari Council of Scientific and Industrial Research CSIR Northeast Institute of Science and Technology NICE Jorhat amasung NICE Imphal Branch Laboratory na sinduna numit nini gi oiba skill development program ama ngasidagi hauduna pangthokre aroma sector wood care technology and banana fiber haiba hiramda training program asi lamfel pata laiba CSIR NEIST gi complex ta haudokibani thoramadu saruk yakeba NEIST NICE Imphal gi principal scientist Dr. Huidrom Bir Kumar na hai jorakna miyoi nifu romna training program asi da saruk yari training program asi da lafu pambi dagi lang sungduna carpet amasung firol na chingba saba tambigani lemongrass dagi manam nungsiba perfume na chingba saba natana matau karamna uwa singbu checksin na thamgadage haibagi matangda training program asi chathari haina phongdoroki Minini go eba akoigi skill development training program ama with demonstration yauna koi sinjari ahan bada akoigi hujiki lemongrass citronella haidana akoi highling variety ama akoigi institute na develop tawjai lafu ji lokra matungda lemhori pambi isdagi koina langji sungto matungda tongan makhalgi koi product me ama pothok me am saba haitare carpet tigi horaga akoigi even fruit fi bawda koi saba yai masigi akoigi ai institute koi machine ani khakchi hujik install tawduna leijare masigi makha tarakpada koina ngasagi akoigi lemongrass citronella dagi sungiba thau singsi karam ba koi perfume gumba cosmetic gumba adigi phenyl adigi floor taknaba deodorant sugumba sabgi technology masa mayam singse koi loinamak koi training program sa koi cover tawjagani Imphal East District ki mafam singda pamdaba thodok thokpa yabagi fibam leibadagi district pumbada CRPC ki section chamani fumari gi makhada athingba thamle haina Imphal East ki district magistrate ningthauzam Joyfree na thadrokpa cherola mata khangalakli aiba athingba si chatliba thasi gi tangkul gu humdoi gi ayuk pung 3 tagi hauraga tha ani fauba chatnagani hairi athingba si gi makhada mi manga natraga manga dagi hena punba yadaba mi Siba yaba kutlai paiduna chatpa yadaba wafam yauri adumapu law and order ngakpada yauri ba government ki miyoi singdi athingba sina konsinde haina cherol sina makatari Malangi mafam sinba thungna chahi khudigi March kungani thoibu World Water Day haina palan taunari chahi sigi oina why West Water haiba thimda World Water Day thoram pangthoknari apaba ising fangbagi chang hengatnaba hotnaba West Water hantha hanba amasung recycle tawduna ising seasonabana Sustainable Development Goal SDG gi chang chada taruka dasmik ahum yauba ngamgani haina akhanga hai singna hairi World Health Organization na piba report ki matung ina charakna miyoi million chatruka humpu humdoina thakna chanaba yaba safe water fangdabagi awaba mayoknari hairi Film Forum Manipur na chahi khudingi pangthoktuna lakpa music video festival nongin kumai English ani ga taraga taret chahi esigi oina su pangthoklagani haina cherol amada khangalakli manga suba nongin kumai ki entry form lakliba March kun ga mari dagi helauba yargani haina cherol sina makatari Manipuri Student Federation MSF District Committee Ziribam na Moral Educational Awareness Campaign kam book distribution ceremony haiba awareness amasung lai yanthokpagi thoram ama ngasi Ziribam gi Sorok Atingbi High School da pangthokre thoram asi MSF ki chathaduna lakliba aikhoi lairik ningthina tamsi haiba campaign adugi makhada pangthokibane thoram adu da mafam adomda leiba class 1 2 amasung 3 tamliba mahiroi singda lairik yanthokduna tengbang piki All Manipur DPC completed police constable male English ni taraga humdoi batch ki matam kuiraba kumpuraba batch asigi tangdangba ama housing Manipur gi anoba government asina khanghan biyo haina All Manipur DPC completed police constable male English ni taraga humdoi batch ki JC na thadropwa cherolamada khangalkli housing ngasi nomagi sanabagi pau pisari Kungataret Suba Governors Cup Invitational Men's Polo Tournament Manipur Police Sports Club C Ibudau Thangjing Polo Club Khongman Amadi X Polo Club Wangkai Mai Pakre Ngasi Polo Tournament asigi ahanba sanakiba match amada Manipur Police Sports Club C na Imphal Riding Polo Club Lamfel Patpu Panjil Taret Anida Maitiba Pibangamki Chathariba Tournament asigi anishuba match tana Ibudau Thangjing Polo Club Khongman na Eastern Student Club Nongmaibungbo Panjil Taret Anida Maitiba Pibangamki
ngasi tournament asigi ahum suba match tana X Polo Club Wangkai gi Sanaroi El Achangba amadi TS Jacob anina Panjil ani chanduna KN MM Riding School Singzamai Bu Panjil Mari amada maitiba piki Manipur Horse Riding and Polo Association as Sinduna Chathariba Polo Tournament asigi hayeng sanagadaba nupa gi ahanba match ta Manipur Police Sports Club C amadi Manipur Police Sports Club A ga ani shuba match tana Manipur Police Sports Club B amasung Kurai Polo Club anina lamba tongnargani Ahanba TS Birachandra Veteran Invitation Football Tournament VSAI Thamiban Mai Pakre TS Birachandra Singh Football Academy na Sinduna Taubung Khokta Laiba Academy sigi Sanabungda ngasi Sanakibar Tournament sigi Ahum Super League match amada VSAI Thamiban na Flam Yai School Bu Yamna Lakchana Panjal Mari Sinoda Maitiba Pibangaki Veteran Football Team Mapana Saruk Yaduna Chathariba Football Tournament sigi Hayeng Sanagadaba Mari Super League match amada All Thamiban Veteran Football Association Thamiban amadi VBFAM Kashampat anina lamba tongnargani Department of Youth Affairs and Sports na Sinduna Kontramathoi Suba regular coaching program RCC Chatliba Chahi sigi April gi ahanba chayolda gi pangthokpa hawragani hairi Tha taruk ki oiba coaching program asida athletic, archery, boxing, basketball, bodybuilding, cycling, canoe and kayaking, fencing, football, gymnastics, handball, hockey, judo, rowing, sepak takraw, shooting, table tennis, thangta, taekwondo, volleyball, wrestling, wushu amadi weightlifting haiba masana sing asibu pamjaba nupamacha amadi nupimacha sing akupa marol department asidagi khanglaba yaragani haina department asigi directorate na thadorokpa cherol amata khangalakli Taramari Suba Manipur Veteran Cricket Tournament Model Club B Chingamaka Mai Pakre Tournament asigi ngasi sanakiba league match amada tos ngamkiba Model Club B Chingamakana match ki apib over kontra da wicket taramuk turaga run chamaga subna ama lawbu ngamki match asigi ani shuba innings sanakiba Cyclone thangmiba na match asigi apib over kontra yaudan over kunga ball manga da wicket taramak turaga subna gi run marfuga taret khak lawduna match asi run taraga marida mai thibanangki Match asida Model Club B Chingamaka gi all-rounder Doren na run kunganito amadi wicket mga lawduna man of the match taki Manipur Veteran Cricket Association as Sinduna Oriental College amadi Model Higher Secondary School gi sanabungda team tara na saruk yaduna chathariba tournament asigi hayeng sanagadaba league match amada Model Club A Chingamaka amadi Kasha Road Athletic Union khamnam leirak anina lambat tongnargani MCA Luang Popal T20 Cricket Trophy the Young Star Nagamapal amadi YSC Yai School ani Mai Pakre Manipur Cricket Association as Sinduna ngasi Luang Sangbam da leiba Luang Popal Cricket Stadium da ngasi sanakiba tournament asigi kuntramanga suba league match amada toss ngamduna batting hana Young Star Nagamapal na match ke apib over kunda wicket nipan turaga ran chamaga subna kuntraga ni toy lawbangaki Match asigi ani suba batting sanaki bathangmeban Athletic Union na match ke apib over kunda wicket taret turaga subnagi run humputra khak lawduna match asi run humpuga ni thoida maiti banangki Young Star Nagamapal gi bowler Rajesh Patel na wicket mari lawduna match asi man of the match taki Chathariba Cricket Trophy asigi kuntraga taruk suba league tana YSC Yai School na toss ngamduna batting hana sanabada Sananaba warep lawki baga loinana match asigi apiv over kunda wicket mapan turaga ran chamaga taraga taruk lawki match asigi ani suba inning sanakiba KIYC Ketri iril mapal na apib over kun yaudana over taraga tarit ka ball mari da wicket taramak turaga subnagi run yangkai mathoi kak lawduna match asi run hupumanga da maitiki match asigi man of the match na wicket manga lawkiba YSC Yai School gi bowler Arnold na taki hayeng chathariba cricket trophy asigi kuntraga taret suba league Blue Hawk Kurai amadi Tidim Road Athletic Union Kwakaitelga kuntraga nipan suba league na PTRC Pacho amadi PSC Khuyatong anina lamba tongnargani Arab the bulletin asigi headlines samhana mayam da thamjage Manipur Assembly mifam na ngasi supplementary grant oina lupa koti lising ahum sa hongba sum na nipuan lakh kuntramathoi gi senfam pass tawkre
Hengang Police Station ki manung chanba hengang Laika amadi mong jamgal lo na banlaw ko na mada pakhang ama sidu na layram nay. Masung kuntares suba Governors Cup Invitational Men's Polo Tournament MPSCC Budok Thangzing Polo Club amdi X Polo Club mai pakray.